Welcome to the episode 1 of Glory. Aikoina ahanbada Moon Dong-yoon kowa nupi ama ugani. Mahak Semyong kowa city da nongna apartment ama loduna leirami. Mahak na leiraba matungda aikoina uba fangani. Madudi Dong-yoon gi hokiba punsigi tangkaksing. Haibadi thaina mabu tati tawoina tawbikiba otkiba tawhaidaba kaya tawbikibada yawkiba miyoishingi mitamsing adubu mahakna photo oina thetokduna thami. Aduga mitamsing adubu yengduna leirami. Mitam mayamsing adugi marakta Park Yuzin koba nupi amasu yaurami. Moon Dong-yoon na Yuzin adu mahakna leiriba ka aduda changlaklaga mahakbu masak khangdabadawna tawba mawong ama imagine tawki. Madu ubada mungi laman khumningbagi ithil henna phawkiduna mahakna sagatliba mitam aduda stapler na Yuzin gi mangak samda thinduna Dong-yoon na mahakna soidana mahakbu hatkani haina wasaki. Dong-yoon na asumna laman khumningkribasi kari maramgino haibadu khangnabagidamakta aikoina makhatana Dong-yoon da mamangaida thokiba thawdok khara khangminasi. 2004 matam aduda Moon Dong-yoon teen age ki chahi tangkakni. High school tamlibi Moon masamaktasu thengnariba bully tawbagi mayokta leiribi nupi macha amani. Police ta chattuna achumba wayal tawbinaba haiduna mahakpu abuse tawkiba misaksing adubu report tawzaki. Adubu mana khanjakhiba aduga tayonana police ki chief aduna case adu paishillaga Yuzin gi mamada call tawduna case asi manghan khrage haina promise tawki. Madudagi aikoina khangba ngami. Police chief aduga Yuzin gi mamaga thainadagi tinaraglaba marupni haiba asi khangba ngamki. Masida tanatana police asina Yuzin gi mamagi divorce tawbada mateng chawnasu pangbirami. Nakal amaromdana police chief aduna Yuzin da mahaki classmates singbu bully tawba lepo haina hairamki. Bully tawbada yawba atopa satra singsu mama mapa laktuna loina pukhirami. Adubu munna support phangani haina khanjaramba sing adu arimbada takirami. School adudagi oza amasu laglami aduga mahaki garden saduna munbu prank macha amagi damakta police ta chatli haiduna jerami. Tawriba mayam asi ubada mun asi masa mathanta naitom taraba magi damakta kanamata leitraba amagumna mathanta khanjaki. Yuzin gi mamana mahaki machabu saurami aduga phusu phubirami. Maramdi mahangna mun gumbi kaishu leitrabi amabu handle tawba ngamde haibagini. Moon bully tawbagi phubadi oiramde. Mathangi numini adubu mungidi hena phibam sokwa numit oirami. Yuzin na mungi makhutta asaba hair curling gi iron thamduna makhut adu ihing na hing sahalambata natana gingsing aduna karim ka thaina duna munbu masagi ayaba yaudana ikai khumnaba manghalami. Munna school gi nurse ki manakta hidak lawba chatlami. Maduda nurse aduna mungi mawong adu ubada chingnaraduna kaigino hanglaklami. Moon aduna oidaba ngangduna mahaki furita churiba adu lokthoknaba hydrogen peroxide piu haina hairami. Masida nurse aduna mungi khudang adda sokliba sing adu uraduna mahangna asokpa adu mateng pangi aduga nangbu asumna tawragliba mising adu ozada hayu haina nurse aduna munda haibiki. Tanja aduda Yuzin su infirmary aduda leiramki. Mamagasu phone da wari sanaramki aduga munbu sokhaliba adu manani haina su khangalamki. Nurse adu madu tabada pungangakre aduga masagi thabaksu numit kharni gi matungda resign tawkhirami. Asum tawna munbu Yuzin gi gengna makhatana hanjin otpirabu matungda nongma munna halakpa matamda magi yumda Yuzin amadi magi geng singna changduna thakchaduna leiramki. Yuzin na mungi shampoo ama leizabadusu ukhirami aduga Yuzin na munda makhoi mayamgi mitpe nabagi damakta jagoi sarau adu natrabadi stina masada namduna haibasi masana yajagadabani karigumba dangi matam kunyadagi tungsilaglaba paisa hapa shampoo asi amuk phangninglabadi haina kihanbiki. Adubu aroibadadi sti aduna mungi makhongda namduna munbu makhoi mayamna amukasu otpikhirami. Upai leitraba mun adu masa mathanda sijarage haina fawba tawzaki. Adubu konadi mahak school adudagi drop tawki. Aduga mahangna drop tawbagi maram adu mahakbu bully tawbigi bani. Aduga miyoishing adusu mahangna list iduna thamlamki. Adugadi vice principal na mungi class teacher bu kokhatuna ngaki. Class teacher aduna munbu magi mapol machaising adu staff office tagi lawba laknaba haina hairami. Munsu magi pochaising adu staff office tagi lawba lakhi. Adubu magi class teacher aduna mungi khazaida khupangna hanjinna atopo oza singna khamdorak trip hawba thabiki. Talak asida mungi mama mutkadawraba salon amada thabak tawrami.
Nongmadi machanupigi oiba fibam asigi maramda call laki aduga Yujingi mamaga unaduna machanupi munna drop tawriba asi imungi paisa chinbanani haiba yana cherol amada sign tawhalamki aduga mungi mamada achauba senfam amasu sign tawbagi damakta piramki aduga nongalakpada mungi mama mayumdagi mabu hundoklamlaga paisa mayam adu puraga chenkhirami Thawong asidagi munna pumnamak asi mamana paisa pambadagi masana pukchaba machamakpu mimangde ikaiba piramlaga chenkhre haina khanglaki upai leitraba mun hingba ngamnabagi damakta paisa yamna natrabasu khara khara phangba thaba ama tawraki Kaigumba kanda masa mathanda sijarage haina khanki adubu ma makha tana hingduna aroiba oina school aduda amutang chatlamge haina khalami aduga Yujinbu unaduna makhoi ani nongma natraga nongmadi soidana unagani haina wasaklami aduga Yujin asi magi manglani haina su hairami aduga mun adu school asi thadoklamlaga chatkhirami Asumna matam hawkhiduna 2006 dagi 2008 yawraklami mun masana masabu support tawjanabagi damakta yamna kana hotnarami laik su kana paduna maha graduate tawraba matungda college ta enroll tawrami mahaki pandam ama oina Yujingi mayokta laman khumnabagi damakta yamna kana hotnarami 2009 da mun university da kaba horaklami aduga magi laman khumnabagi thawungsinba horamki Present day da munna Yujingi macha Heye Songa wari saduna unaba fanglami aduga mahaki mamaga magigi wari sulirami aduga Yujindi TV gi weather presenter aphawa ama oirami Asumna matang asida episode 1 asi lotionki makha tarakpa episode 2 da aikoina 2012 ki matamda munna mabu buli tobikhiba miyoshin adubu mana cyber da chatlaga thiba horaki Shanmyong o khairiba nupa asina thausadraba punsi mahing ama hingba uramki aduga Lee Shara ko banupi asina drop ta lai churaba layekpa ama oina thingaramki Choi He Jong asina Kevin Crew oiramki aduga Jun Jae John haiba nupa asina Sista ko store amagi mapu oina thingnaki aduga Jae John ga Yujin ga mari leinai haibasisu munna khangma ngamlamki aduba Yujindi atopa nupa amada luhonglamki mungi mamanabi ama mahakne university da tamdringei da factory da thabak tominaramba nupi asidadi mahakpuna hawai buli tokhiba sing aduda laman khumgadabagi thawung sing adubu loina hairami adubu mamanabi adunadi tawganu madu afaba natte haina haibirami adubu mungi matengdi nupi asina adum pangbirami mahakna mungi Instagram account anawba ama hangbirami aduga geng sing adubu track tawbada mateng panglami changba matam changlabasu mahak lamandi soidana khungani haibasigi wakhalsina adum leiramki mun asi Twitter oina su chalami masidasu mahak awaba mayam ama thingnaki mahakna Twitter chatpada paisa yamna paiba imungi angang amana munda flirt tawba horaklami mawong aduda munna lairik takpa khudakta leplaga Twitter oibagi contract adu khudakta toklami madudagi thoklaklaga mun adu lambida wantharami aduga hospital da pukhatlami hospital aduda Joyo Jong koba nupa amaga thingnarami nupa aduna mungi asokpa adu mating pangge haina tawbada mundi hanna yenglamdabida treatment adu loidringeida chatkhirami doctor singna munbu test tawraba matungda result puduna lakpadadi mun adu leiramdri Yo Jongna result adu yenguba matamda mun asi anemia naba thingnaki adubu mahak hidak amata chade haibasu khangba ngamki masidagi Yo Jongna munbu magi university adudagi thiba horaklami ahanbadadi Yo Jongna mungi manakta naksilamdi adubu munnadi Yo Jongna mabu senari haibasi khangmangki madudagi Yo Jongna mungi manakta changduna wari saba horami aina nangi nanakta laglibasi hidak chaduna cheksina lehaningi adugini haina hairami talak asida Yujingi luhongba adu munna tumina yenglami Yo Jongna munda go haiba game asi sanaba tambirami munna masana asigi sanaba mawong khanglaba matungdagidi Yo Jongda mabani amuk hanna thengadanaba lathok 2015 da mun asi oza oiba yabagi exam anirak try tawraba matungda pass tawrami aduga Yujingi macha ama sulerami asumna sum hokibana 2021 gi matamni Yujin yamna nungaiba yumban ama oiduna nusi chanana leminarami Semyongda Yujingi birthday pangthoknabagi damakta leirami mahaki nupana Yujingi green machugi khungup ama khudol tamlami haiba khungup asi munna Heye So ahanba unabada tongkiba khungup aduga chap manarami Yujingi mapuroibana He Jongna Yujingi haukiba wari sing asigi maramda ngangne sandoi haibada nungaitaba phawrami adubu Yujinna madukidi kari shukhalunu mahakna loina mayoknage haina hairami maram asidagi Sarana Heye Jonga unarami aduga mahakbu waraklami mundi mahaki yeknaba singi maramda kanna thika
ꯊꯥꯒꯠꯇꯨꯅ ꯄꯥꯎꯁꯤꯡ ꯈꯣꯝꯖꯤꯜꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯑꯅꯧ-ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ 2022ꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯌꯨꯖꯤꯟꯗꯤ ꯋꯦꯗꯔ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯑꯣꯏꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯝꯈꯤ꯫ ꯌꯣꯖꯤꯌꯣꯡꯗꯤ ꯃꯨꯟꯒ ꯒꯣ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯤꯁ ꯇꯧꯔꯝꯈꯤ꯫ ꯃꯨꯟꯅ ꯅꯣꯡꯃ ꯁꯤꯁꯇꯥ ꯁ꯭ꯇꯣꯔꯗ ꯁꯣꯄꯤꯡ ꯇꯧꯔꯤꯉꯩꯗ ꯃꯤꯌꯣꯡ ꯑꯣꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯃꯤꯌꯣꯡꯗ "ꯑꯩ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯤꯌꯣꯡꯅ ꯃꯨꯟꯗ "ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯑꯩ ꯂꯩꯕꯤꯒꯦ, ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯊꯛꯃꯤꯟꯅꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯈꯤ꯫ ꯃꯗꯨꯒ ꯃꯍꯥꯛꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ "ꯖꯦꯖꯨꯟꯅ ꯁ꯭ꯇꯣꯔ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯖꯔꯕꯁꯨ ꯃꯥꯅ ꯂꯣꯏꯅ ꯁꯦꯟꯅꯩ, ꯃꯥꯅ ꯂꯣꯏꯅ ꯉꯝꯃꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯄꯥꯈꯣꯜ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯊꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯟꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯐꯤ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯤꯌꯣꯡ ꯑꯣꯗ ꯋꯥꯔꯀꯔꯁ ꯑꯃꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ "ꯖꯦꯖꯨꯟꯅ ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯨꯟꯅ ꯃꯥꯕꯨ ꯅꯣꯛꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯖꯨꯟꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯤ ꯑꯣꯏꯕ ꯂꯦꯞꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯟꯅ ꯊꯥꯏꯅ ꯃꯥꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯇꯤꯆꯔꯒꯤ ꯃꯆꯥꯅꯨꯄꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯔꯁꯤꯡ ꯍꯣꯝꯗ ꯂꯩ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯨꯟꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯁꯦꯝꯌꯣꯡꯗ ꯃꯥꯅ ꯔꯦꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯃꯐꯝ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯔꯦꯟ ꯑꯗꯨꯗ ꯃꯨꯟ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯖꯤꯟꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯀꯥꯡ ꯍ꯭ꯌꯣꯅꯥꯝꯅ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯔꯛꯂꯝꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯂꯧꯔꯝꯃꯤ꯫ ꯃꯁꯤ ꯌꯨꯖꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯥꯝꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯨꯟꯗ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯨꯟꯗ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯄꯤꯁꯣꯗ 2 ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯏꯄꯤꯁꯣꯗ 3ꯗꯅ ꯃꯨꯟ ꯑꯁꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯌꯨꯖꯤꯟꯒꯤꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯅꯥꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯤꯔꯝꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯎꯠꯇꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯌꯣꯖꯤꯌꯣꯡꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯣꯛꯇꯔ ꯑꯣꯏꯔꯝꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯨꯟꯗ ꯅꯤꯡꯁꯤꯡꯕ ꯂꯦꯞꯄꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯨꯟꯒ ꯑꯔꯣꯏꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇ ꯃꯨꯟꯅ ꯌꯣꯖꯤꯌꯣꯡꯗ "ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯅꯣꯏꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯅ ꯌꯧꯂꯛꯄ ꯃꯤꯅꯗꯤ ꯈꯪꯕ ꯉꯝꯂꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯨꯟꯅ ꯅꯥꯝꯒ ꯎꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯨꯟꯒꯤ ꯃꯤꯆꯪ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯂꯝꯃꯤ꯫ ꯃꯨꯟꯅ ꯅꯥꯝꯗ ꯀꯥꯔ ꯊꯧꯕ ꯇꯝꯃꯣ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯝ ꯗ꯭राꯏꯚꯤꯡ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯨꯟꯅ ꯅꯥꯝꯒꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯦꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯝ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯗꯨꯅ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯟꯗ ꯍꯔꯥꯎꯅ ꯎꯠꯆꯔꯝꯃꯤ꯫ ꯃꯨꯟꯅ ꯅꯥꯝꯗ ꯗꯤꯖꯤꯇꯦꯜ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯅꯤꯌꯣꯝ ꯇꯥꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯥꯔ ꯑꯃꯁꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯝꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯁꯦꯗꯨꯜ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯨꯟꯅ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕ ꯒꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯩꯕꯁꯤꯡ ꯅꯥꯝꯅ ꯃꯨꯟꯒꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯒꯅꯤ, ꯑꯗꯨꯒ ꯃꯨꯟꯅ ꯀꯣꯟꯅ ꯌꯦꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯥꯝꯗ ꯒꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯧꯔꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯅ ꯃꯨꯟꯅ ꯍꯥꯏꯔꯝꯈꯤ꯫ ꯅꯣꯡꯃ ꯅꯥꯝꯅ ꯌꯨꯖꯤꯟꯒ ꯑꯃꯗꯤ ꯌꯨꯖꯤꯟꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯥꯏ ꯀ꯭ꯂꯤꯅꯤꯛ ꯑꯃꯗꯒꯤ ꯍꯟꯈꯤꯕ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯨꯟꯅ ꯌꯨꯖꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯌꯦꯁꯣꯜ ꯑꯁꯤ ꯖꯦꯖꯨꯟꯒꯨꯝꯅ ꯀꯂꯔ ꯕ꯭ꯂꯥꯏꯟ ꯑꯣꯏ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯟꯅ ꯌꯨꯖꯤꯟꯒꯤ ꯃꯆꯥ ꯑꯁꯤ ꯖꯦꯖꯨꯟꯒꯤ ꯃꯆꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯈꯤ, ꯑꯗꯨꯒ ꯌꯨꯖꯤꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯂꯔ ꯕ꯭ꯂꯥꯏꯟ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦ ꯗꯣꯌꯣꯡꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯗꯣꯌꯣꯡ ꯃꯤꯁꯇꯔ ꯆꯣꯏ ꯀꯧꯕ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯒꯣ ꯀ꯭ꯂꯕꯇ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯐꯝ ꯑꯁꯤꯗ ꯃꯨꯟꯁꯨ ꯑꯇꯣꯞꯄ ꯃꯤꯒ ꯒꯣ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯟꯅ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯑꯣꯡꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯟꯅ ꯑꯗꯨꯗ ꯉꯛꯅꯈꯤ꯫ ꯗꯣꯌꯣꯡꯁꯨ ꯃꯨꯟꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯗꯣꯌꯣꯡ ꯒꯣ ꯀ꯭ꯂꯕꯇ ꯇꯣꯏꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯨꯟꯒ ꯑꯃꯇꯪ ꯇꯤꯡꯅꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈꯤ꯫ ꯁꯣꯝꯗꯅ ꯅꯥꯝꯅ ꯍꯦ ꯖꯤꯌꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯍꯦ ꯖꯤꯌꯣꯡꯒ ꯃꯤꯌꯣꯡꯑꯣꯒ ꯎꯅꯗꯨꯅ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯊꯕꯛ ꯃꯤꯌꯣꯡꯑꯣꯗ ꯊꯤꯕꯤꯅꯕ ꯍꯥꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯣꯡꯃꯗꯤ ꯌꯣꯖꯤꯌꯣꯡꯒ ꯃꯨꯟꯒ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯦꯟꯗ ꯅꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯌꯣꯖꯤꯌꯣꯡꯅ ꯃꯨꯟꯗ ꯃꯍꯥꯛꯀꯤ ꯑꯃꯝꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯗ ꯃꯥꯒ ꯒꯣ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕ ꯀꯥꯔꯗ ꯑꯃꯁꯨ ꯃꯨꯟꯗ ꯄꯤꯔꯝꯈꯤ꯫
नामना पिरक्पा पाउसिंग अदुदगी मुन्ना चेयरमैन किम सिंटे दगी नाम नमदुना मागी अरोंबसिंग अदु ब्लैकमेल तौरगा हेस्योगी क्लास टीचर ओइनबा हाइनबा याबगी खुदोंचाबा अमा फंगलमखि मुन्ना महाकी थाइनगी क्लास टीचर गी मयुमदा लागलमी अहानबददी ओजा अदुना मुनबु मसक खंगबा ngamlamde aduda ozagi machanupa laktuna munnadi mapabu masak phajana khangbani haina hairamki munga miyong oga building amagi rooftop ta unarami aduga thaina mun bully tawdringe gi mamangda makhoina hana bully tawbikhiba nupi yunso hebu rooftop asidagi inthaduna hatkibagi wari hairaklami madudagi miyongona hairagliba wa adu yaninglamde matang aduda munna asengba mihatpa adudagi sohegi mihatki matang duda hairaga paisa lokthokpada mating pangi haina hairaglami miyong ona yaningladuna jejungi sam mana lawrakpa adu munda piraklami munna miyongoda jejungi sam asengbani haiba confirm oirakanda ma call tawrake haina hairamki flashback 2012 munbu geng aduna jimda bully tawbirami atopa singnasu mabu bully tawbi haiba khanglamki adubu kanana su mating pangbiramde 2022 award ceremony ama pangthoklami madu loibaga munga Yujinga unarami Yujinna magi asawba fathaba ngamdana munbu khupangna tharami maduda munna karisu hairamde aduga Jejunna Yujinbu khamlami aduga munna Yujinda congratulation Yujingi broadcast su soidana adum yengani haina hairamlaga mun adu gym adudagi thokhirami masidagi Jejunna miyong obu korami aduga mungi matangda thigatlu haina hairaglami maduda miyong ona Jejunda karemnaduna nanga munga nahangwai leiminabra haina hanglami aduga Jejunbu hainadaba phawhalamki Yojong mahaki leikidraba mapagi anniversary yaunabagidamagta hospital dagi suti lawraglami aduga mahaki mapa asi mapanduna kanbikiba patient amana hatkibani haibasi matang asida khangba ngamki munbu bully tawkiba gengsing adu handak Yujinga ngangna khraba matung dagidi makhoi khara khara mi paiba horaglami sarana hairaglami miyongobu mungi matang da thigatnaba haibani adubu paisa pidrabadi tawroi haina haiduna group da message tharaglami yesona mamada call tawraglami aduga mahaki makhong adu sangom haijinbadagi khungup tongdabida lei haina pautamlamki aduga munbu mokhogi class teacher anobu oina lagle haina su machanupina pautamlaglakki madu tabada Yujin adu yamna ngaglami chairman Kim Sintena munbu school gi faculty member singda masak taklami aduga oza amanadi mun asi chairman gi ministry ni haina khalami munna mahaki class ta mahaku masak taglami aduga rules kharasu hairami rules aduda kanana su bully tawdanaba aduga mahaki mama mapagi paisa paiba maral singna mahakna class ki rules asi kaihan bayaro hairami Yujinna school da munbu unaba yamna thuna laglami maduda munna Yujinda nanga aiga thingnaba asi soidana thingnaba natte aina nangonda ngasidagi chahi 10 gi mamangda nangdi aigi manglani haikhiba du naha kaurabra haina hairamki madu tabada Yujinna nangumba kaishuk leitraba amana aigi punsibu manghannaba haiduna usitana hairaklamki aduga kana khono haina karim naramlaga hange tawbada makhoigi high school gi class teacher adu sire haibagi paw message laglami flashback ta munna ngasai oza adugi manakta lakhiba matamda oza gi macha adu mahaki school inspector gi ahanbe exam adu pass tawre haina harauna mayumda lakchabani oza aduna munbu masak khanglakpadagi munna purakpa lei aduna mahakpu thajinki oza gi macha aduna mapabu faduna munda asuna tawraglibasi kari maramgino haina hanglubada munna chahi 13 surakpa matamda mangonda oza asina tawrakhibasing adu official forum da thagatchikanda oza bu amukta unaningduna lakpani haina hairaglami madudagi machanupa aduna mapagi asma adu henjilhallage aduga sihallage aduga madi khangdaba saduna leigani haina hairaglami aduga mahagna mapada hairaglami karigumba nangi hawkhibasing adu sandoraglabadi mingchat pumnamak loina manglagani aduga machana pamjariba pandam adu yoba ngamlaroi aduga mahaki mapana hawkhiba warising aduna magi manglanbu kaiba adudi mahak pamde haina hairami aduga ikaibasing asidagi kannabagi damakta mapa asi sihankibana hena fai haina su khalami present da Yujinna munda mahaki machadagi lapna layo haina hairami adubu munnadi hojikti magi control da loina leire haina khumlaglami
Aduga karigumba Yujinna magi machabu atopa schoolda hongba tarabadi masu chap manana adum honglakani aduga munna magi machanupi adubu sizinaraga Yujinbu suffer tawhangani masida kanana su thingma ngamloi haina hairaglami namga mungana Hezungi matung inarami aduga munna magi high school gi nurse adu thinarami aduga nurse adu da munda thaina gengsing aduna bully tawbada sokibasing adugi photo su yaurami aduga munbu magi laman khumbadasu support tawramki munna miyongoga su unarami aduga saragi drugs account gi book tu munda pirami aduga yezongna hojik mari leinariba nupa adugi maramdasu pirami miyongona jejungi DNA test adugi matangdasu hanglaklami aduda munna jejungi DNA adu chanarami aduga magi machasu leirami adubu matang matam chana mana masi loina puthorakani haina hairaglami munna miyongobu mokta tharami aduga madudagi nangna thingnarakadoriba adu nangonda yamna kanarakani haina hairaglami miyongo mokta chalami mafam aduda leiramba attendant aduna sohegi hakchang adu mama mapana sosaina te aduna machagi hakchang adu loba ngamloi haina haibadagi hojik phawba thamlibani haina hairaglami attendant aduna miyongoda sohegi mama mapada chatuna hakchang asibu lokthoknaba haibiyu haina su hairaglami Yujindi munna magi machanupi ki class teacher oire haiba khangbadagi machanupi da sumana thaina munda otkhiba sokhankhiba adumna tawramgadra haina pakhatuna machabu school halakpa khudingi sokpra haina adum yenglami munna go club ta amuk laktuna Yujingi nupa doyonga thingnaramki doyongdi munbu amuktang thingnarabadi haiduna lakpa leplamde adubu numit adudadi thingnaramki aduga makhoi ani sanaminarami doyongna mungi maramda hena khangnaba hotnarami adubu mundi hangba wahang khudingi pakhumte na samna piduna game adu hena thawai yawbagi mawongda ulami ahanba round adu munna ngamlami aduga doyongna amu 50,000 won gi round ama sanaminanaba hairami munsu yaraduna sanaminarami